ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏꯒꯤ ꯂꯤꯗꯔꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕꯁꯤ ꯃꯁꯤ ꯊꯤꯡꯕ ꯃꯇꯝ ꯑꯃ ꯌꯧꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯃꯇꯥꯡ ꯃꯥꯅ ꯄꯨꯁꯜꯂꯒ ꯉꯥꯡꯉꯤꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯏꯂꯦꯛꯁꯟ ꯇꯧꯕꯤꯗꯦꯒ ꯍꯥꯏꯔꯤꯁꯦ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯏꯂꯦꯛꯁꯟꯁꯦ ꯀꯅꯥꯅ ꯌꯩꯊꯣꯛꯄ ꯉꯝꯒꯦ ꯃꯥ ꯈꯪꯒꯗꯕꯅꯤ ꯈꯪꯅ ꯇꯧꯁꯟꯅꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯏꯂꯦꯛꯁꯟ ꯌꯩꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯥ ꯇꯔꯨꯛꯀꯤ ꯑꯌꯥꯕ ꯄꯤꯔꯝꯒꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕꯁꯦ ꯏꯠ ꯏꯁ ꯑꯦ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯛ ꯀꯣ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯄꯥꯁ ꯇꯧꯈꯤꯕ ꯑꯦꯛ ꯑꯃꯅꯤ ꯃꯁꯤ ꯄꯤꯕ ꯃꯇꯝꯗ ꯃꯁꯤ ꯍꯤꯜ ꯑꯦꯔꯤꯌꯥ ꯍꯥꯏꯕꯅꯤ ꯍꯤꯜ ꯄꯤꯄꯜ ꯍꯥꯏꯕꯅꯤ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯅꯥꯒꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯝꯇ ꯄꯟꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯤꯡꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯝꯄꯥꯛꯇ ꯇꯧꯔꯤꯕ ꯉꯁꯥꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯏꯂꯦꯛꯁꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯑꯩꯈꯣꯏ ꯁꯤꯠ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤ ꯊꯝꯃꯦꯕ ꯑꯩꯈꯣꯏꯅꯀꯣ ꯃꯈꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯑꯩꯈꯣꯏ ꯃꯣꯔꯦꯗ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯃꯦꯡꯂꯣꯡꯗ ꯀꯔꯤꯒꯤ ꯇꯃꯦꯡꯂꯣꯡ ꯁꯣꯔꯤ ꯃꯣꯔꯦ ꯅꯠꯇ꯭ꯔꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯁꯤꯠ ꯄꯤꯗꯕꯅꯣ ꯃꯣꯏ ꯈꯛꯇꯒꯤ ꯑꯣꯏꯕ ꯂꯣꯔꯥꯕꯁꯦ ꯁꯤ ꯈꯪꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯥꯏꯖꯔꯤꯁꯦ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯏꯂꯦꯛꯁꯟꯁꯦ ꯀꯣ ꯌꯩꯊꯣꯛꯄ ꯉꯝꯃꯦꯕ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯀꯣ ꯑꯗꯨꯕꯨ ꯑꯌꯥꯕ ꯆꯪꯉꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗꯤꯁꯇ꯭ꯔꯤꯛ ꯍꯤꯜ ꯑꯦꯔꯤꯌꯥ ꯀꯃꯤꯇꯤꯒ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯏꯂꯦꯛꯁꯟꯁꯦ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯕ ꯑꯃ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯑꯦꯛ ꯃꯁꯥꯗ ꯑꯗꯨꯝ ꯌꯥꯎꯖꯕꯅꯤ ꯐꯣꯔ ꯑꯦꯕ꯭ꯔꯤ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯣ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯑꯃꯃꯝ ꯂꯩꯒꯗꯧꯅꯦꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯔꯨꯛꯁꯤꯡꯁꯦ ꯃꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯇꯔꯨꯛꯇꯒꯤ ꯍꯦꯟꯅ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯍꯧꯖꯤꯛ ꯃꯣꯏꯒ ꯍꯥꯟꯅꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯀꯣ ꯉꯁꯥꯏꯒꯤ ꯃꯣꯏ ꯀꯅꯥꯅꯣ ꯌꯥꯅꯕꯅ ꯀꯩꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯌꯥꯝ ꯊꯨꯒꯥꯏꯔꯝꯃꯦꯕ ꯑꯁꯤ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯑꯦꯛꯁꯦ ꯁꯤꯒꯤ ꯋꯥꯡꯕꯗ ꯅꯠꯇꯕ꯭ꯔꯥꯕ ꯃꯁꯤ ꯍꯧꯖꯤꯛ ꯃꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯈ꯭ꯔꯕ꯭ꯔꯥꯕ ꯃꯣꯏ ꯑꯦꯃꯦꯟꯃꯦꯟ ꯇꯧꯈ꯭ꯔꯕ꯭ꯔꯥꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯟꯅ ꯗꯤꯁꯇ꯭ꯔꯤꯛ 6 ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ 7ꯄꯨ ꯁꯨꯔꯣ 9ꯄꯨ ꯁꯨꯔꯣ 10ꯄꯨ ꯁꯨꯔꯣ ꯍꯥꯏꯗꯅ ꯃꯣꯏ ꯃꯁꯤ ꯑꯌꯥꯕ ꯂꯧꯈ꯭ꯔꯕ꯭ꯔꯥꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜꯒꯤ ꯏꯂꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ꯀꯌꯥꯅꯣ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯎꯈ꯭ꯔꯨꯜ ꯍꯥꯏꯔꯒ 2 ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯔꯒ ꯐꯦꯖꯣꯜꯒ ꯃꯥꯒ ꯄꯨꯟꯅ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯇꯦꯡꯅꯧꯄꯜꯒ ꯆꯥꯟꯗꯦꯜꯒ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯑꯗꯨꯒ ꯑꯥꯏ ꯑꯦꯁꯀꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡꯒꯤ ꯃꯀꯣꯛꯅ ꯃꯣꯏꯅ ꯄꯨꯕ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛꯁꯨ ꯃꯣꯏꯅ ꯄꯨꯕ ꯂꯩꯕꯥꯛꯁꯤ ꯃꯊꯪ ꯑꯣꯟꯕꯁꯨ ꯃꯣꯏꯅ ꯑꯣꯟꯕ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯃꯁꯤ ꯊꯤꯡꯕ ꯃꯇꯝ ꯌꯧꯔꯦ ꯅꯝꯕꯔ 1 ꯁꯤꯗꯤ ꯄꯉꯥꯡ ꯉꯥꯡꯗꯕ ꯐꯔꯦꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯍꯧꯖꯤꯛ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯕꯨ ꯑꯣꯏꯔꯣ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯕꯨ ꯑꯣꯏꯔꯣ ꯀꯔꯤꯒꯤ ꯕꯥꯔꯒꯦꯅꯤꯡꯅꯣꯕ ꯕꯥꯔꯒꯦꯅꯤꯡ ꯇꯧꯕ ꯑꯩꯈꯣꯏ ꯇꯥꯗꯦ ꯃꯣꯏ ꯃꯆꯤꯟ ꯑꯃꯅ ꯄꯦꯄꯥ ꯄꯉꯥꯡ ꯉꯥꯡꯖꯕ ꯋꯥꯅꯤ ꯇꯁꯦꯡꯅ ꯃꯈꯣꯏ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯂꯩꯔꯕ꯭ꯔꯥꯕ ꯑꯃꯨꯛꯅ ꯌꯨꯅꯥꯏꯇꯦꯠ ꯀꯣ ꯅꯦꯁꯟꯁꯅ ꯑꯃꯃꯨꯛ ꯍꯥꯏꯅꯤ ꯏꯖꯔꯦꯜꯒꯤ ꯄꯥꯔꯂꯥꯃꯦꯟꯇꯅ ꯑꯃꯃꯨꯛ ꯍꯥꯏꯅꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯗꯅ ꯑꯃꯃꯨꯛ ꯍꯥꯏꯅꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯁꯤ ꯂꯩꯈꯤꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯇꯣꯛꯑꯒ ꯑꯩꯈꯣই ꯂꯣꯏꯅꯃꯛ ꯇꯣꯛꯆꯔꯒꯦ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯕ꯭ꯔꯥꯕ ꯁꯤ ꯄꯤꯌꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯣ ꯄꯤꯕ ꯌꯥꯕ ꯌꯥꯗꯕꯅ ꯇꯣꯉꯥꯟꯕꯅꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤꯀꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯕꯥꯔꯒꯦꯅꯤꯡ ꯀꯥꯏꯗꯣ ꯃꯣꯏꯗꯤ ꯃꯆꯤꯟ ꯌꯥꯝ ꯂꯣꯡꯉꯦꯕ ꯃꯀꯣꯛ ꯌꯥꯝ ꯌꯥꯝꯃꯦ ꯃꯆꯤꯟ ꯌꯥꯝ ꯂꯣꯡꯉꯦ ꯃꯃꯤꯡꯁꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯊꯣꯟꯖꯜꯂꯛꯀꯅꯤ ꯑꯃꯅ ꯑꯃ ꯍꯥꯏꯔꯛꯀꯅꯤ ꯑꯃꯅ ꯑꯃ ꯍꯥꯏꯔꯛꯀꯅꯤ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕ ꯂꯩꯕꯥꯛꯁꯤꯗ ꯀꯥꯡꯈꯣꯡ ꯆꯥꯏꯅꯅꯕ ꯍꯣꯠꯅꯕꯁꯦ ꯍꯧꯖꯤꯛ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯦꯕ ꯀꯥꯡꯈꯣꯡꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯏꯍꯟꯒꯦ ꯍꯥꯏꯕ ꯉꯁꯥꯏ ꯏꯅꯥꯎ ꯀꯩꯅꯣ ꯀꯤꯔꯦꯟꯅꯁꯨ ꯍꯥꯏꯕ ꯄꯜꯂꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯃꯩ ꯊꯥꯏ ꯑꯗꯨ ꯃꯩ ꯊꯥꯕꯒꯤꯗꯃꯛꯇ ꯂꯥꯟ ꯍꯧꯕꯅꯦꯅ ꯀꯩꯅꯣ ꯋꯥꯟ ꯑꯣꯐ ꯗ ꯒ꯭ꯔꯥꯎꯟ ꯑꯣꯏꯅ ꯑꯣꯏꯔꯤꯕ ꯂꯩꯁꯨ ꯍꯤꯁꯇ꯭ꯔꯤꯗꯁꯨ ꯂꯩ ꯂꯩꯇꯦꯁꯨ ꯈꯪꯗ꯭ꯔꯕ ꯂꯩꯇꯦꯅꯁꯨ ꯍꯥꯏꯔꯤꯕ ꯀꯣ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔꯒꯤ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯀꯩꯅꯣ ꯁꯦꯟꯇꯤꯅꯔꯤ ꯄꯣꯁꯇꯣ ꯑꯗꯨꯗ ꯃꯩ ꯊꯥꯔꯝꯃꯦꯌꯦ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯑꯗꯣ ꯁꯦꯟꯇꯤꯅꯔꯤ ꯄꯣꯁꯇꯣ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯖꯣꯃꯤ ꯑꯦꯡꯒ꯭ꯂꯣ ꯖꯣꯃꯤ ꯋꯥꯔ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯑꯣꯟꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯍꯥꯟ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯣ ꯀꯩꯅꯣ ꯑꯁꯤ ꯃꯣꯏ ꯃꯌꯥꯝꯗ ꯁꯦꯡꯗꯣꯛꯑꯕ꯭ꯔꯥꯕꯁꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯄꯣꯠꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯛꯄꯅꯤꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯣꯏꯅ ꯇꯧꯕꯁꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗ ꯃꯔꯨ ꯑꯣꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯧꯒꯗꯧꯔꯤꯁꯤ ꯂꯨꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯗ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯗꯤꯃꯥꯟ ꯇꯧꯕꯗꯨ ꯅꯠꯇꯦꯕ ꯃꯤꯇꯩꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯄꯣꯠꯁꯤꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯤꯂꯤꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯣꯡꯖꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯔꯕ꯭ꯔꯥꯕ ꯃꯣꯔꯦꯗ ꯍꯣꯡꯖꯅꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ
तंपाकी लम से हाई तारे को मसीदा मोयरांगदा नत्रगना अनकपदा खुंदा लेता हननबगी थबक लखत हौरे हाइबगी पाव मसी निपुंग निपुंग तारेबा मसी ओबि तागदी करिनो बदि तागदी मोइना तामदगी पिदोरिब्रा अखोनि पिथोरिब्रा तसेंना हाई तागदी नागा कुकी खनबा मतमदा ngasi bokda rehabilitation tawdriyaba hana lerim khunsidagi tantrokpa jingje ngasi bokda hanjal handriba masi hanjal handabagi chatnabi do masi hauji mo akoi handaki kanu sida kanu kuki kambona hauji akoi mitei mayam ma mai tharaga talaiba mi yum thuga gibse masi da mo amuk lamdam na handawra ba तसेंना हाय तागदी अखोने हिस्ट्री हंगने येंगो मतमदा चोचामपुर से कबुगी लमने हारिबनी नत्रा अथिगी पोतो तखोर के तांथोर के अखोय अमोना हंजलनब्राब मसागे लम तकपदौन को सुम इरांग थोबा लम अम तक्सलबा अदो मो हंदोहंद्रबा हादि सुम मखोयगी को फिरांग जी लम लो हागिद्रा कई मचे इंथो को सुम लम लोबगी हाइनबिसि सुम मसी सुम तहंदरिब्राबा अदुना होजे याम थुना मसागे खोगी को चोचामपुरगी तांथोरेबा मोरेदगी तांथोरेबा जगह जगह तांथोरेबसे हानगी मफमसिदा हंजल हंबा हाबिसे खोगी ख्वाइदगी मरोइबा पोतमनेबा अदुना होजिक कनोना होजिके हारिबा ngसागे खोगी को कुकी सिंगना ngसागे आ सेपरेट ऑर्गेनाइजेशन बु तालेबा हरजु यूटी बु ताले हरबसु मदु नत्ते बोजि am लुरिसे साइ हाइजेसिने खोगी खरंग आई सिंगना को कनो से खोगी फमदोन करे हाइतारगी मसे अंगम मथौ सिंगना तौदना मपान आदगी थादरिबा पैसा सिंग दो मफम जाना सिजनदना सागे अहांगमदा को तिका खरे लौरगा युम मेक साजनबा लैबि याय खंदे यादे खंदे हिंग नमजल थंबिरंबा नोंग चुरको मतमदना वा हेक थोकवा नोंग चुद्रगा नै थोकवा लैव हेक हाइबको सिंवायना मफम मांग खंगदबा अदुगा सागे हजिकी लैरिबा चुसामपुरगी लंबा वोन्थोगी दो कैदोगरगेबा ngasi bawdi kari adu kari karimba arumba order tagiba yawrgebase si injana na ba so honade aduga aikoina sona kada ona tena bada praja sawa yaba mongda separate administration bo yo adi union territory also mitei singdi talakpa yaroi ni union territory ji ngasage state amala bdi union territory phongo government di wadne ba hoje ai de hajawdne ba ko je akhoi gi separate kanu lejere me akhoi gi kanu AMU ne am chawo university me chalangam de center de pitho isidi union territory ji moina ta do wa je to hoje e manipur state as a whole akhoi state na pangam de ta gadi akhoi union territory onje ge hai ta bni ne union territory all la center no phajana pan biro adi ko na mo khoi state hu tanjara akhoi mo pan da hai ro yenge hai du natro union swang on tho khare असी फंगे होंगे NIT फंगे सेंटर के एक लाक्सले सेंटर ने लौसन लगदी फैने लोइनम कि वखल से लापनिना अखोय मणिपुर स्टेट अखोय लौसन बिरो हाइनिंगबने बसे अद तसेंना मदु नते अदुगा हजिकी लैरिबा मखोयना तरिबा मखोयगी बार्गेनिंग gi wa asidi tokhrga ko moina bargain tawbda yawdaba moina ngasi bokta akhoi mite tanthokki mite jingja hanjalala kanu haibase it is not a bargaining piece moina ngasi bokti moi machin de thokjadriba thokdra ge akhoi ni pi dro ba kanam tawreba मोरे हंजल में वा लेते अदुदी लायना मोरे अतोपा मी इनते चंगप यायना याम उसित होइदना सी थोक्से लैने मसे अखोय गवर्नमेंट ने कैदौरगे नत्रा गवर्नमेंट ने कैदौरगेबा मोरे दंग नंग हान थोकिबा मोइना कनो ऑर्डर तावरे जे नै यारो नै फागा दौने न करी कम फाना नो ऑर्डर करी लेरगेबा मोय खक्ते नतना अतोपा कनाम ते संग यारो गाइजे सिगुम मथों मरोम होक्तबा सिंग जे मसी थेंनाबो खै चांगेबको अदुना मसे याम समनाबदा अखोयगी लेबिरिबा अखोयगी लेंगाचे मथौना लेबियो अदुगा हजिकी लेरिबा मोइना बार्गेनिंग तौरते गाइसिदिको तसेंना बार्गेनिंग तौरगना पुरा तहलो ngangarasi yengasi kai ke oiba yabra yadabra do aduga hairi su khongdaba hairi su khongba ngasai mi ama ani ga thagal thadoroge haido hairakba adigi khara amana mo asba di moi masen mo nangna si ha yabra nang to haidi sum mayam si de sauribra saudabra haibigi yengma manba pot khara leiba ko khoida ko adana sigi pot si leibani na ai ki wakhaladi hoji e kane se separate administration or natragana UT have se oiba sunga yaba adu ka union territory on jai da de manipur se loi all si maram de kana manipur da akoi isana isabu lenga ko je akoi sunga haitre lokta yaba adu di center nong pala le yeng si union territory on tho se bo si ko adu all matung da sei manga tara le kan da akoi e kano sing je akoi ge political class sing je khara mo haira kan da mo akoi kedo ge haite ta ge de mo training je nong cha ta mantro natra
ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯅꯨꯡ ꯆꯠ ꯇꯥꯕꯗ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯂꯥꯁ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯂꯩꯉꯥꯛꯄ ꯍꯩꯖꯗ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯄꯥꯟꯕ ꯍꯩꯇ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤ ꯄꯨꯂꯞ ꯑꯣꯏꯅ ꯍꯦꯛꯇ ꯑꯣꯜꯂꯁꯦꯕ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯗ ꯁꯣꯛꯈ꯭ꯔꯤꯕꯁꯤꯡꯁꯤꯗ ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯖꯤꯜꯍꯟꯕ ꯑꯃ ꯆꯪꯉꯤ ꯊꯥꯗꯔꯤꯕ ꯄꯩꯁꯥꯁꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯔꯤꯕ꯭ꯔꯥ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯑꯃ ꯆꯪꯉꯦꯕ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗꯀꯣ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯀꯣ ꯆꯍꯤ ꯂꯤꯁꯤꯡ ꯂꯥꯛꯄ ꯍꯤꯁꯇ꯭ꯔꯤꯗꯀꯣ ꯃꯤꯍꯧꯔꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯀꯠꯆꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯍꯟꯗꯛꯁꯤꯅ ꯁꯣꯏ ꯑꯣꯏꯒꯅꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯖꯥꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯆꯠꯂꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯣꯟꯒꯣꯌꯤꯡ ꯀ꯭ꯔꯥꯏꯁꯤꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯟꯅꯕ ꯅꯠꯇ꯭ꯔꯒꯗꯤ ꯁꯣꯂꯨꯁꯟꯁꯦ ꯄꯨꯔꯛꯄꯗ ꯈꯔ ꯋꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯅꯤ ꯊꯝꯕꯤꯔꯤꯁꯦ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯄꯥꯎꯂꯦꯂꯟ ꯍꯧꯈꯤꯕꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯑꯣꯟꯒꯣꯌꯤꯡ ꯀ꯭ꯔꯥꯏꯁꯤꯁꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯍꯨꯝ ꯃꯥꯅ ꯄꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯃ ꯅꯥꯒꯥ ꯑꯃ ꯀꯨꯀꯤ ꯑꯃ ꯍꯥꯏꯔꯤꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯍꯨꯝꯁꯦ ꯊꯣꯛꯇ ꯇꯥꯔꯒꯗꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄꯁꯦ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯕ ꯃꯥꯒꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯄꯤꯈꯤꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯜꯁ ꯅꯦꯔꯦꯇꯤꯞꯀꯤ ꯃꯇꯥꯡꯗꯁꯨ ꯑꯃꯨꯛ ꯄꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏ ꯄꯥꯎꯁꯤꯡꯗ ꯐꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯣꯜꯁ ꯅꯦꯔꯦꯇꯤꯞ ꯑꯣꯏꯅ ꯐꯣꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯔꯄꯤꯇ꯭ꯔꯦꯇꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯚꯤꯛꯇꯤꯝ ꯑꯣꯏꯅ ꯎꯍꯟꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯅ ꯄꯔꯄꯤꯇ꯭ꯔꯦꯇꯔ ꯑꯣꯏꯅ ꯎꯍꯟꯕ ꯃꯈꯣꯏꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯅ ꯚꯤꯛꯇꯤꯝ ꯍꯥꯏꯕꯁꯤꯗ ꯃꯣꯏꯅ ꯃꯦꯟꯁꯟ ꯇꯧꯔꯤꯕꯁꯦ ꯃꯈꯣꯏꯁꯦ ꯚꯤꯛꯇꯤꯝꯅꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯄꯔꯄꯤꯇ꯭ꯔꯦꯇꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯐꯣꯜꯁ ꯅꯦꯔꯦꯇꯤꯞꯁꯦ ꯂꯩꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯄꯣꯔꯛꯄꯁꯦ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯣ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯥꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅꯁꯨ ꯑꯩꯈꯣꯏ ꯅꯩꯅꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯨ ꯉꯁꯥꯏ ꯑꯣꯖꯥ ꯀꯤꯔꯟꯅꯁꯨ ꯀꯣ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯈ꯭ꯔꯦ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤꯡ ꯗ꯭ꯔꯒꯀꯤ ꯃꯀꯣꯛ ꯑꯣꯏꯕꯁꯤꯡ ꯀꯣ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕꯁꯤꯡ ꯁꯤꯅ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯂꯨꯆꯤꯡꯉꯤꯕ ꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯨꯚꯃꯦꯟꯁꯤ ꯁ꯭ꯄꯦꯔꯍꯦꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯀꯣꯛ ꯆꯤꯡꯉꯤꯕꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯤ ꯃꯣꯏꯁꯤ ꯃꯄꯨꯅ ꯆꯥꯜꯂꯦ ꯍꯥꯏꯗꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯅꯦꯕ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯀꯨꯕꯣꯛ ꯃꯅꯦꯝꯕꯣꯛꯅ ꯌꯥꯕ ꯃꯧ ꯍꯥꯏꯗꯨꯅꯤ ꯀꯣ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯀꯅꯥꯝꯇꯅ ꯑꯦꯛꯁꯟ ꯀꯩꯝꯇ ꯂꯧꯈꯠꯄꯤꯗꯕ ꯃꯗꯨꯃꯛꯅꯤ ꯇꯧꯔꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯥꯔꯄꯤꯇ꯭ꯔꯦꯇꯔ ꯀꯅꯥꯅꯣ ꯑꯗꯒꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯏ ꯍꯥꯏꯕꯁꯤꯗꯤꯀꯣ ꯉꯁꯥꯏꯒꯤ ꯌꯥꯝ ꯍꯦꯟꯅ ꯅꯩꯅꯔꯨꯕ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯊꯃꯣꯏꯗ ꯇꯥꯁꯣꯟꯅ ꯀꯛ ꯊꯤꯟꯕꯅꯦꯕ ꯁꯤ ꯀꯣ ꯍꯧꯖꯤꯛꯁꯨ ꯊꯤꯜꯂꯤ ꯀꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯤꯁꯨ ꯈꯥꯡꯕ ꯉꯝꯕ ꯀꯣ ꯈꯥꯡꯕꯒꯤ ꯌꯥꯝꯅ ꯄꯥꯡꯒꯜ ꯂꯩꯕ ꯐꯨꯔꯨꯞ ꯑꯃꯅꯦꯁꯨ ꯑꯩꯁꯨ ꯍꯥꯏꯅꯤꯡꯉꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯈꯣꯏꯅ ꯇꯧꯔꯛꯏꯕ ꯄ꯭ꯔꯣꯚꯣꯀꯦꯁꯟꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈ꯭ꯔꯦ ꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯥꯒꯥ ꯀꯨꯀꯤ ꯃꯤꯇꯩꯒꯤ ꯇꯣꯉꯥꯟꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯍꯨꯝ ꯊꯣꯛꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯔꯤ ꯋꯥꯍꯩꯅꯣ ꯑꯩꯗꯤ ꯃꯥꯁꯦ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤꯅꯤ ꯇꯁꯦꯡꯅ ꯃꯥꯏꯒ ꯑꯣꯟꯁꯤꯟꯅꯔꯒ ꯀꯔꯤꯅꯣ ꯅꯣꯏ ꯄꯥꯝꯃꯤꯗꯣ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗ ꯅꯥꯒꯥ ꯍꯥꯏꯕ ꯄꯣꯠ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏꯁꯤ ꯐꯨꯔꯨꯞ 53 ꯀꯣ ꯐꯨꯔꯨꯞ 90 ꯄꯥꯟꯕ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯃꯨꯊꯠꯂꯒ ꯀꯩꯅꯣ ꯑꯍꯨꯝ ꯈꯛꯇ ꯃꯃꯤꯡ ꯆꯟꯅꯕ꯭ꯔꯣ ꯀꯨꯀꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯃꯣꯏ ꯃꯁꯥꯅ ꯌꯥꯕ ꯋꯥꯍꯩꯔꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ ꯍꯥꯏꯔꯝꯕꯗꯒꯤ ꯖꯣꯃꯤ ꯀꯩꯅꯣ ꯑꯦꯡꯒ꯭ꯂꯣ ꯋꯥꯔ ꯍꯥꯏꯅ ꯃꯨꯊꯠꯂꯛꯏꯁꯤꯗꯤ ꯃꯥ ꯋꯥ ꯉꯥꯡꯉꯕꯣ ꯀꯔꯤ ꯃꯇꯝ ꯑꯃꯗ ꯀꯔꯤꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯑꯌꯥꯕ ꯄꯤꯕ ꯃꯇꯝꯗ ꯀꯔꯤꯒꯤ ꯃꯣꯏꯅ ꯀꯨꯀꯤꯅꯤ ꯍꯥꯏꯕꯁꯤ ꯀꯩꯗꯧꯕꯩ ꯀꯣꯟꯁꯤꯟꯗ꯭ꯔꯤꯅꯣ ꯀꯩꯗꯧꯕꯩ ꯏꯟꯊꯣꯛꯑ ꯊꯝꯃꯝꯃꯤꯅꯣ ꯀꯨꯀꯤꯒ ꯃꯥꯔꯒ ꯀꯔꯤꯒꯤ ꯈꯟꯅꯔꯤꯅꯣ ꯋꯥꯏꯐꯩꯒ ꯀꯔꯤꯒꯤ ꯈꯟꯅꯔꯤꯅꯣ ꯄꯥꯏꯇꯦꯒ ꯀꯨꯀꯤꯒ ꯈꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯄꯥꯏꯇꯦ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯣ ꯆꯤꯟꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯀꯣ ꯄꯪꯌꯥꯗ ꯌꯥꯒꯗꯕꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯈ꯭ꯋꯥꯏ ꯁꯣꯏꯔꯤꯁꯤ ꯀꯩꯝꯇ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯀꯣ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤ ꯑꯅ ꯃꯣꯛꯑꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯀꯣ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯒꯤ ꯌꯥꯝꯅꯀꯣ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯃꯅꯤꯒꯤ ꯋꯥꯍꯩꯗ ꯑꯃꯈꯛ ꯂꯩꯌꯦ ꯀꯣ ꯉꯁꯥꯏꯒꯤ ꯌꯥꯝ ꯐꯖꯗꯕ ꯋꯥꯍꯩ ꯑꯃ ꯁꯤꯖꯤꯟꯅꯩꯕ ꯇꯥꯃꯣ ꯃꯅꯤꯅꯀꯣ ꯃꯗꯨꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯔꯛꯀꯗꯧꯔꯤꯕ ꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯪꯈꯥꯏ ꯁꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤꯁꯤꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕ ꯔꯣꯜꯁꯤ ꯂꯧꯗꯗꯅꯀꯣ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯁꯤꯅ ꯊꯃꯥꯏꯈ꯭ꯔꯕ ꯀꯥꯡꯕꯨ ꯑꯃꯗꯧꯅꯀꯣ ꯍꯦꯛꯇ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤ ꯑꯁꯣꯏꯕꯁꯤꯡꯁꯦ ꯃꯣꯏ ꯃꯈꯨꯠꯇ ꯂꯩꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯕꯀꯣ ꯂꯩꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯅꯣꯏ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯉꯥꯡꯉꯒꯗꯤ ꯑꯩꯈꯣꯏꯒ ꯇꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯟꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯕ ꯑꯗꯨꯅꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ 2027ꯁꯤ ꯉꯥꯏꯕ ꯉꯝꯃꯛꯇ꯭ꯔꯤꯁꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗꯤ
ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯃꯔꯝ ꯈꯔ ꯂꯩꯈꯤꯕ ꯃꯥꯜꯂꯦꯕ ꯑꯗꯨꯅꯗꯤ ꯂꯣꯏꯅꯃꯛꯁꯦ ꯁꯤꯟꯗꯣꯛꯄ ꯑꯃ ꯆꯪꯉꯦꯕ ꯌꯥꯝ ꯁꯝꯅ ꯍꯥꯏꯕꯗꯀꯣ ꯄꯨꯂꯞꯁꯦ ꯁꯤꯟꯗꯣꯛꯑꯒ ꯑꯅꯧꯕ ꯂꯤꯗꯔꯁꯤꯞ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯦ ꯄꯨꯔꯥ ꯅꯧꯅ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯣꯏ ꯀꯩꯗꯧꯗꯧꯔꯤꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤꯅꯦꯕ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯊꯪ ꯊꯣꯛꯂꯛꯏꯁꯦ ꯑꯣꯖꯥ ꯀꯩꯅꯣꯅꯁꯨ ꯑꯗꯨꯝ ꯀꯤꯔꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯏꯅꯤ ꯍꯧꯖꯤꯛ ꯀꯩꯁꯨ ꯅꯥꯇꯩ ꯆꯥꯗꯕꯗꯀꯣ ꯉꯁꯥꯏꯒꯤ ꯑꯥꯔꯃꯤꯒꯤ ꯆꯤꯞꯅ ꯋꯥ ꯍꯦꯛ ꯉꯥꯡꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯍꯧꯖꯤꯛ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯒꯣꯔꯃꯦꯟꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯤ ꯑꯩꯗꯤ ꯃꯁꯤ ꯑꯩꯈꯣꯏꯗꯒꯤꯁꯨ ꯃꯨꯟꯕꯤꯈ꯭ꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯃꯨꯟꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯣꯝꯒꯤ ꯊꯕꯛꯈꯩꯁꯦꯀꯣ ꯑꯗꯨꯒ ꯃꯁꯤ ꯇꯁꯦꯡꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯅꯝꯁꯤꯜꯂꯒ ꯊꯝꯃꯒꯀꯣ ꯑꯩꯈꯣꯏ ꯁꯣꯔꯗꯤ ꯑꯗꯨꯝ ꯍꯣꯜꯍꯟꯕꯀꯣ ꯑꯩꯈꯣꯏꯒ ꯐꯪꯁꯟ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯍꯟꯕ ꯑꯗꯨꯒ ꯌꯥꯝꯅ ꯍꯦꯟꯅ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯀꯩꯝꯇ ꯇꯧꯍꯟꯗꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯗꯨꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯥꯎ ꯇꯥꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯦ ꯍꯜꯍꯟꯕꯒꯤ ꯃꯍꯨꯠꯇꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯈꯤꯕ ꯌꯥꯅꯅꯕ ꯄꯣꯠ ꯈꯔ ꯁꯤꯜꯂꯦꯒ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯃꯁꯤ ꯃꯊꯪ ꯂꯥꯛꯁꯤꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯉꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ 2027 ꯑꯅꯧꯕ ꯄ꯭ꯔꯖꯥꯒꯤ ꯃꯦꯟꯗꯦꯠ ꯑꯃ ꯂꯥꯛꯑꯒ ꯂꯩꯕꯥꯛꯁꯤ ꯐꯖꯅ ꯄꯥꯟꯕ ꯃꯗꯨ ꯄꯥꯟꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕꯀꯣ ꯉꯁꯥꯏꯒꯤ ꯃꯤꯅ ꯍꯥꯏꯕꯗꯀꯣ ꯃꯉꯛ ꯍꯥꯏꯒꯠꯄ ꯉꯝꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯧꯅꯥ ꯂꯩꯅ ꯆꯣꯡꯊꯣꯛꯄ ꯁꯤ ꯉꯝꯃꯦꯅ ꯎꯗ꯭ꯔꯕ ꯄ꯭ꯔꯖꯥꯅꯀꯣ ꯉꯝꯃꯦꯅ ꯎꯗ꯭ꯔꯕ ꯃꯣꯏ ꯂꯩꯔꯤꯉꯩꯁꯤꯗ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏꯕ꯭ꯔꯥ ꯑꯩꯈꯣই ꯃꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯖꯔꯒꯗꯤ ꯉꯁꯥꯏ ꯑꯣꯖꯥ ꯀꯤꯔꯟꯅ ꯍꯥꯏꯗꯣ ꯈ꯭ꯋꯥꯏ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯕꯁꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯨꯝꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯦꯀꯣ ꯄꯕ꯭ꯂꯤꯛꯀꯤ ꯂꯤꯗꯔꯁꯤꯡꯁꯦ ꯃꯁꯤ ꯍꯧꯗꯣꯛꯄ ꯑꯃ ꯑꯩꯈꯣꯏ ꯆꯪꯉꯦ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯂꯨꯕꯁꯦ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤꯃꯨꯛ ꯂꯨꯕ ꯂꯩꯇꯦ ꯑꯗꯨꯅ ꯃꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯈꯣꯏꯁꯦ ꯉꯁꯥꯏꯒꯤ ꯍꯧꯗꯣꯛꯑꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯊꯧꯁꯦ ꯇꯧꯍꯟꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅꯕ ꯃꯇꯝ ꯆꯪꯉꯦ ꯑꯗꯨꯅꯗꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯤ ꯃꯁꯤꯒꯤ ꯇꯧꯔꯤꯕ ꯂꯥꯛꯏꯕ ꯏꯔꯥꯡꯁꯤꯗ ꯉꯁꯥꯏꯒꯤꯀꯣ ꯀꯩꯅꯣꯁꯤ ꯃꯥꯅ ꯉꯝꯃꯦ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯉꯝꯃꯦ ꯍꯥꯏꯕꯗꯨ ꯀꯩꯁꯨ ꯀꯅꯥꯝꯇꯅ ꯂꯩꯔꯣꯏ ꯗꯦꯌꯔ ꯋꯤꯜ ꯅꯣ ꯋꯤꯟꯅꯔ ꯏꯟ ꯗꯤꯁ ꯋꯥꯔ ꯀꯣ ꯑꯩꯈꯣꯏꯁꯨ ꯃꯥꯡꯒꯅꯤ ꯑꯗꯩ ꯍꯧꯖꯤꯛ ꯂꯥꯟ ꯍꯧꯔꯤꯕ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥ ꯊꯣꯛꯑꯦ ꯑꯁꯨꯛ ꯐꯖꯅ ꯂꯩꯔꯝꯕ ꯀꯥꯡꯕꯨ ꯑꯃꯀꯣ ꯃꯣꯏꯅ ꯏꯂꯤꯒꯦꯜ ꯏꯃꯦꯔꯤꯅ ꯀꯅꯥꯝꯇ ꯂꯥꯎꯕꯤꯔꯨꯕꯁꯨ ꯂꯩꯇꯦ ꯗ꯭ꯔꯒ ꯇꯧꯕꯅꯤꯅ ꯀꯅꯥꯝ ꯂꯥꯎꯕꯤꯔꯨꯕꯁꯨ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯃꯣꯏꯁꯨ ꯉꯥꯡꯕꯗꯀꯣ ꯉꯥꯡꯕ ꯌꯥꯕ ꯑꯊꯤꯕ ꯋꯥꯍꯩ ꯍꯥꯏꯕ ꯖꯥꯠꯇꯣ ꯍꯦꯛ ꯊꯤꯔꯒ ꯉꯥꯡꯉꯕꯅꯤ ꯍꯧꯖꯤꯛ ꯃꯣꯏ ꯃꯊꯛꯇꯀꯣ ꯑꯗꯨꯁꯨ ꯃꯣꯏ ꯀꯩꯁꯨ ꯐꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯂꯥꯜꯂꯦꯅ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯍꯟꯗꯣꯛꯁꯤꯒꯦ ꯍꯥꯏꯗꯅ ꯃꯣꯏ ꯈꯟꯕ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯅꯣꯔꯠ ꯏꯁꯇ ꯐꯖꯅ ꯏꯪꯅ ꯄꯥꯟꯖꯔꯝꯃꯤꯕ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯀꯣ ꯆꯍꯤ ꯂꯤꯁꯤꯡꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯕ ꯄꯣꯠꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯦꯜ ꯍꯥꯔꯃꯣꯅꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯍꯜꯂꯒ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯍꯟꯅ ꯏꯪꯅ ꯆꯤꯡꯅ ꯄꯥꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯁꯥꯏꯠ ꯑꯅꯤꯃꯛꯇꯒꯤ ꯀꯣ ꯃꯁꯤ ꯈꯟꯕ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡ ꯇꯧꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗꯒꯤꯅ ꯃꯁꯤ ꯃꯣꯏꯅ ꯍꯦꯟꯅ ꯈꯟꯕ ꯑꯃ ꯊꯣꯛꯏ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯨ ꯃꯣꯏ ꯀꯌꯥꯝ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯣꯏ ꯃꯗꯨ ꯋꯥꯈꯜ ꯈꯟꯅꯕ ꯐꯩ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏ ꯉꯥꯡꯅꯤꯡꯉꯥꯏ ꯃꯆꯥꯛ ꯃꯣꯏꯅ ꯐꯖꯅꯤꯡꯉꯥꯏ ꯃꯆꯥꯛ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯣꯏꯅ ꯉꯝꯕ ꯃꯇꯝꯗ ꯃꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯒꯗꯣꯏꯁꯦ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕꯁꯤꯡꯁꯤꯅ ꯌꯥꯝꯅ ꯆꯥꯎꯈꯠꯅ ꯂꯩꯖꯔꯝꯕ ꯀꯥꯡꯕꯨ ꯑꯃ ꯄꯨꯔꯥ ꯃꯨꯊꯠꯈꯤ ꯑꯁꯤꯒꯨꯝꯕꯁꯤꯀꯣ ꯄꯨꯔꯥ ꯕꯤꯇ꯭ꯔꯦ ꯇꯧꯕ ꯍꯥꯏꯗꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯕꯗꯀꯣ ꯃꯁꯤꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠ ꯅꯠꯇꯦ ꯃꯁꯤꯗꯤ ꯁꯥꯒꯤ ꯃꯆꯠꯅꯤ ꯑꯁꯤꯗꯤ ꯃꯣꯏꯁꯤꯗꯤ ꯁꯥꯒꯨꯝꯕ ꯀꯩꯅꯣ ꯖꯥꯇꯤꯅꯤ ꯍꯥꯏꯕꯁꯤꯀꯣ ꯁꯥ ꯉꯥꯒꯤ ꯖꯥꯇꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯤꯡꯆꯠꯇꯨ ꯐꯪꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯡꯆꯠ ꯑꯃꯇ ꯐꯪꯉꯣꯏ ꯑꯗ ꯇꯁꯦꯡꯕꯃꯛꯇꯤ ꯃꯣꯏ ꯃꯗꯨꯒꯨꯝꯕ ꯃꯤꯡꯆꯠꯀꯤꯗꯃꯛꯇꯗꯤ ꯃꯣꯏ ꯇꯧꯕ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯇꯁꯦꯡꯅ ꯍꯥꯏ ꯁꯥꯕꯗꯨꯅꯤ ꯃꯥꯒꯤ ꯂꯝ ꯑꯣꯏꯌꯨ ꯃꯥꯒꯤ ꯀꯩꯅꯣꯁꯤꯀꯣ ꯍꯣꯝꯂꯦꯟ ꯑꯣꯏꯔꯣꯏꯇꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯁꯦ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯂꯩꯍꯧꯒꯗꯧꯔꯤꯕ ꯃꯤꯁꯤꯡꯗꯣ ꯅꯨꯡꯁꯤꯅꯅ ꯂꯩꯍꯧꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯥꯛꯏꯕ ꯄꯣꯠꯇ ꯍꯤꯁꯇ꯭ꯔꯤꯗ ꯃꯤꯅꯝꯕ ꯍꯥꯏꯕꯁꯤꯗꯤꯀꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯅ ꯃꯁꯤꯃꯛꯁꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯅꯤ ꯍꯥꯏꯖꯔꯤꯕ ꯀꯥꯡꯕꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅꯁꯨ ꯑꯩꯗꯤ ꯃꯈꯣꯏꯁꯤꯁꯨ ꯋꯥꯈꯜ ꯈꯟꯊꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯃꯣꯏ ꯍꯟꯗꯣꯛꯄ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯈꯔꯗꯣ ꯑꯗꯨ ꯇꯝꯄꯥꯛꯇ ꯂꯩꯔꯝꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯨꯀꯣ ꯇꯁꯦꯡꯅ ꯃꯣꯏꯁꯨ ꯃꯨꯟꯅ ꯈꯟꯗꯕ ꯃꯇꯝꯗ ꯃꯣꯏꯁꯨ ꯏꯀꯥꯏꯕ ꯄꯣꯛꯐꯝꯗꯤ ꯊꯣꯛꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯕꯨ ꯍꯤꯡꯅꯅꯕ ꯑꯩꯈꯣꯏꯕꯨ ꯌꯣꯛꯈꯠꯄꯤꯔꯤꯕ ꯃꯤ ꯑꯃꯗ ꯑꯩꯈꯣꯏ ꯍꯟꯖꯤꯜꯂꯒ ꯆꯤꯛꯑꯕꯅꯤꯀꯣ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯝꯒꯅꯤ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯀꯔꯝꯕ ꯇꯤꯆꯤꯡꯗ ꯃꯗꯨ ꯇꯝꯕꯤꯒꯦ ꯀꯣ ꯃꯗꯨ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯅ ꯑꯦꯖ ꯑꯦ ꯒꯨꯗ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯅ ꯃꯗꯨꯒꯨꯝꯕ ꯀꯣ ꯃꯄꯨ ꯆꯤꯛꯄꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤꯒꯤ ꯀꯩꯅꯣ ꯂꯤꯆꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯀꯔꯝꯕ ꯖꯒꯥꯗ ꯀꯩꯅꯣ ꯇꯧꯕꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯃꯣꯏ ꯈꯟꯊꯕ ꯃꯇꯝ ꯌꯧꯔꯦ Okay.